Ayun, nangin na nakalakuda. Nang nasuam na lang, ibig kayo na. Ayun, nangin na nakalakuda. Nang nasuam sa hawsa tayo yun. Ay, adun laki ni. Okay, cut! Sige, hold to this. Ano? Ay, gusto ko yung ano yun? Ay, lang.
Bana henvani mi holangda takrabdia Apapatta kanglata bani mi holangda takrabdia Apapatta kanglata bani Seksilu nung siba mamitang bani Kauganu sangsar se mayani maya Shasi jagoy Shaksi isai Shasi jagoy Saksi isai Punsi sina hinlingai Poklamda na pokpa Miyoy pok Karigi warugani Taibangda Poklamda na pokpa Miyoy pok Karigi warugani Taibangda Banamak na pangamdra Batang laba miyoy punsi ni punsi Asuk theng na han luge luge ba kadai da kanagi yumda lei na ina hangi se nangon dani nang ne na pa na wa thok na loira bani nang parikha su hayang hang se nang na sana Mama loi khangi ke doragya pu hokji pu koidana langdana leiba matam lai ba Mama yare se Mama baba na pamni do aduga haye parikha dana tani si yare ke doragya nang ne haibi di haini ko nang sanga ga sina jat jat as yare mama tumuro yare yenguni masing angja nang bo dumaina hana tawrom bro ma yarok triba miyoi ba haibase sangana manghan bane sangana chingkhat nang ne yengoi bani gi asa se nangon thlo ina thamli bane nang na thantani ani mase nang na chatani koi loi khangi ba ba na pamni do ai loi bap ta ba adu baba tum kharba noi baba tung se na ngai ngam da na tu bane na pa na ne na phone ga do switch off tawri bani ne na ai battery ta ke tawni habni na chinthino oi de bayong ngang ne tawni lao sak sa tho lao mama chashle asai chening dreba kana da sare ibanang dia mo boy gi moi chak to wen chashle nang aingon da hana haibro do ha yani han chaki hardi yani nang ne nang chen sam tawi ko nang mama lai nga ta pa gi hai peka kui dreba as this six exam ne ba hauji punga yor kan sida ai wa hai gi se hauji nungdang thenge phajana tummo haiba hayeng anda hogolaga peka kui dre haiba yare hayeng paro yare pungse ayo gre pothana ba tawro tumo ko kangan yen ti jana tha
Baba, good morning. Morning, morning. ꯁꯦ Ma! ꯂꯥꯛꯑꯦ Ngarang adu thengai duna nang krai chaluba. Kem chapa nati baba kaidaurage. Imanamna chak chase kaurakpadagi chatlubani. Matungdadi thengpa yade ko. Hoi baba. Hauti sidi amasilo. ꯁꯤ ꯉꯥꯡꯁꯤ Masi amasilo je. Hare haraga yambana. Phai phai. Hayeng mi gi mamangda chang tahan be yaroi ko. Hoi bhai khang kidorage. Hi. Morning. There's nothing, man. Just sipping beer first. Where? Okay, fine. Let's coming. Yeah, coming. Papa, you mean I day? I just look here. ꯍꯦ ꯅꯪ ꯑꯦꯄꯜ ꯆꯥꯒꯤꯅꯤ ꯍꯥꯏꯗꯥꯏꯅꯦ When sarge? ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯀꯣ ꯀꯔꯣꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯃꯁꯥꯁꯦ ꯄꯨꯡꯂꯥꯡ ꯍꯦꯂꯥꯡ ꯆꯍꯤ ꯃꯇꯥꯡꯁꯤꯅꯔ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯡꯅ ꯁꯥꯟꯅꯕꯒ ꯏꯌꯥ ꯌꯥꯗꯦ ꯁꯪꯒꯅ ꯃꯔꯣꯟ ꯑꯃ ꯖꯥ ꯑꯩꯗꯤꯅꯦ ꯅꯨꯡꯁꯥ ꯊꯤꯕꯅ ꯂꯣꯏꯔꯖꯥꯠꯅꯤ ꯃꯣꯏ ꯕꯕꯥꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯆꯤꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯩ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯍꯜꯂꯛꯄꯅꯤꯗꯣ ꯌꯨꯝꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯅꯣꯡꯃꯇꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ Hey. Ai asuk chinkhaba thauji thadoga nakoi punamak sang layu hairo. ꯍꯌꯦꯡ ꯀꯅꯥꯅ ꯈꯪꯅꯤ ꯑꯉꯥꯡꯁꯤꯅ ꯁꯣꯏꯈ꯭ꯔꯗꯤ Aduna bu harisini mi. Ai asuk lubu thawmem ji thadoga nakoi sum sang layu hairo aibo. Hello. Sir, I need Manglem. Kaidore. Sir, a coin of brick pin to win and the Jagado. Moina put Muhendalena. Although Moy, you only know I mean you put a Kariya. Fit ahum hinjaleba. Oh, Lermu karamta sapyaro heko. Makhongna mukhulla ma thudi khangdam. Mi usitaba sadna. ꯀꯅꯥꯅꯣ ꯐꯖꯅ ꯁꯥꯟꯅꯕꯤꯌꯨ ꯌꯥꯗ꯭ꯔꯣ Hey, nang khangpute. Polo had its origin in Manipur. And these Excuse me, ancient sir. games. Nawa, why are you coming so late? Sorry, sir. Okay. Go and take your seat. Literally, Sagol means horse, and Kangjay a mallet or a long handle wooden handed hammer for striking a ball. Okay, let us conclude today. We shall explain tomorrow again. Wa, obulo, milu shanagri. Nasi kay namu be. 심가는 심도 굽어지 않네요. Hindi ang nangyayari. 심각하네 쌍문이. ngồi đang ngồi rồi đi con. Đang đi ra. Yari, tumagi kini. Ayam tumini ba? Lại có cái ở trong này rồi. Yari kamu bedorage. Ở trong trong này. Ayam tumini ba? Rồi. Em ra. Cái nó tao xuống tôi. Anh ấy sai quay đi thiêu đấy. Chỉ chắc ni doan đấy. Ya da toy ni mi. Buti. Putu.
ꯂꯩꯕ꯭ꯔꯥ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯑꯩ ꯀꯣꯏꯊꯤ ꯊꯤꯔ ꯉꯁꯥꯏꯗꯤ ꯀꯌꯥ ꯋꯥ ꯄꯨꯔꯤꯁꯦ ꯁꯤ ꯊꯤꯕꯗ ꯁꯥꯠꯂꯦ ꯑꯦꯔꯥ ꯑꯩꯁꯨ ꯁꯤ ꯁꯨꯔꯒ ꯁꯤ ꯐꯪꯉꯒ ꯀꯣꯛ ꯆꯥꯃꯤꯟꯅ ꯂꯣꯏꯔꯦ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯅꯪꯅ ꯈꯔ ꯊꯣꯛꯑꯦꯅ ꯇꯧꯕ ꯋꯥꯅꯤ ꯑꯗꯣ ꯍꯨꯏ ꯏꯁꯤꯡꯒꯗꯤ ꯑꯃꯨꯛ ꯌꯧꯔꯛꯇ꯭ꯔꯣ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯏꯅꯥꯎꯇꯣꯝꯕ ꯑꯩꯈꯣꯏꯅꯤꯒꯤ ꯅꯤꯁꯥ ꯈꯨꯆꯥꯁꯤꯗꯤ ꯌꯥꯝ ꯂꯥꯏꯔꯕꯒꯤ ꯈꯨꯆꯥꯅꯤꯗ ꯊꯥꯅꯤ ꯂꯣꯏꯅꯒ ꯆꯥꯔꯤꯕ ꯈꯨꯆꯥꯁꯤ ꯑꯣꯏꯔꯗꯤꯕ ꯉꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯃꯣꯏꯗꯤꯕꯀꯣ ꯂꯨꯄꯥ ꯂꯥꯛ 3-4ꯒꯤꯀꯣ ꯆꯠꯂꯒ ꯂꯧꯔꯨꯔꯒ ꯈꯤꯜꯂꯒ ꯆꯈꯥꯏꯕꯤꯅꯦꯃꯤ ꯀꯔꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯅꯤ ꯄꯣꯠ ꯂꯩꯁꯜꯂ ꯆꯥꯕ ꯆꯥꯔꯤꯅꯤ ꯀꯩꯅꯣ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯏꯕꯥꯅꯤꯁꯨ ꯉꯝꯗꯕꯩ ꯋꯥꯅꯤ ꯂꯨꯄꯥ ꯂꯥꯛ 1-2ꯇꯪꯒ ꯈꯨꯠꯇꯒ ꯄꯥꯏꯔꯗꯤꯀꯣ ꯑꯩꯗꯤ ꯌꯨꯝꯒ ꯁꯥꯈꯤꯔꯣꯏ ꯄꯨꯂꯞ ꯂꯧꯁꯜꯂꯦꯗꯅ ꯃꯥꯡꯗ ꯗꯛ ꯂꯧꯈꯤꯜꯂꯒ ꯑꯗꯨꯒ ꯍꯦꯛꯇ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯅꯤꯁꯥ ꯆꯥꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯔꯒꯗ ꯊꯃꯣꯏꯁꯤ ꯄꯦꯟꯒꯗꯧꯅꯤ ꯁꯤꯅꯗꯤ ꯌꯥꯔꯣꯏꯗ ꯅꯪꯁꯨ ꯑꯝꯇꯪ ꯀꯣꯛ ꯊꯥꯗꯔꯛꯄꯗꯤ ꯌꯥꯕꯖꯥꯠꯅꯤ ꯀꯅꯥꯗꯩꯅꯣ ꯈꯔ ꯊꯤꯅ ꯍꯨꯝꯗꯅ ꯁꯤ ꯀꯥꯞꯇꯅ ꯇꯧꯔꯤ ꯅꯪ ꯗꯨꯅꯤꯌꯥꯈꯩ ꯂꯣꯏ ꯊꯦꯡꯅꯔꯕ ꯃꯤꯅꯤ ꯅꯪꯗꯤ ꯑꯩ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯗ ꯅꯃꯤꯡ ꯁꯦꯒꯥꯛ ꯀꯥꯏ ꯆꯠꯇꯅ ꯁꯤ ꯐꯣꯇꯣ ꯇꯧ ꯂꯩꯔꯝꯅꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯋꯥꯡꯃꯗ ꯅꯪ ꯅꯃꯤꯡ ꯂꯣꯏ ꯇꯥꯔꯝꯅꯤ ꯍꯨꯏꯅꯕꯨ ꯅꯪ ꯅꯃꯤꯡ ꯈꯪꯉꯝꯅꯤ ꯀꯩꯅꯣ ꯇꯣꯛꯁꯤ ꯗꯣꯂꯥꯟꯒꯤ ꯋꯥꯁꯦ ꯅꯤꯡꯈꯥꯏꯔꯦ ꯇꯣꯛꯀꯅꯦ ꯑꯗꯨ ꯏꯕꯥꯅꯤꯅ ꯈꯟꯅꯒꯗꯣꯏꯁꯤ ꯍꯌꯦꯡꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯕ ꯑꯗꯣ ꯅꯪ ꯍꯟꯗꯛ ꯐꯤꯂꯝ ꯑꯅꯧꯕ ꯑꯃ ꯍꯧꯋꯦꯗꯥꯏꯅꯦ ꯍꯧꯔꯅꯤ ꯀꯩꯗꯧ ꯍꯧꯔꯗꯤ ꯑꯩ ꯍꯥꯏꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗ ꯀꯩꯗ ꯇꯧ ꯃꯅꯥ ꯃꯊꯨꯝꯗꯨ ꯈꯔ ꯇꯤꯟꯗꯨ ꯈꯔ ꯀꯥꯞꯊꯣꯔꯛꯑꯗꯤ ꯇꯥꯛ ꯇꯧꯋꯤꯗꯅ ꯀꯥꯏꯗꯤ ꯇꯤꯟꯅꯨꯅꯦ ꯇꯥꯁꯨꯕꯣ ꯀꯪꯅꯝꯅꯤꯅꯦ ꯀꯪꯅ ꯅꯝꯃ ꯀꯪꯅꯝꯅꯦ ꯀꯪꯗꯅꯕꯨ ꯁꯤꯗꯣꯔꯦ ꯁꯦ ꯆꯥꯁꯤꯗ ꯂꯩꯔꯁꯦ ꯀꯣꯂꯦꯖ ꯆꯠꯄ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯊꯦꯡꯗ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯉꯥꯛꯇꯪ ꯋꯥꯠꯂꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏꯅꯦ ꯑꯗꯣ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯗꯤ ꯐꯩꯗꯅ ꯂꯣꯏꯁꯤꯜꯂꯒꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯂꯣꯏꯁꯤꯜꯂꯣ ꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯅꯥꯎꯗꯤ ꯂꯨꯄꯥ ꯂꯥꯛ 9-ꯁꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯁꯤꯒꯦ ꯁꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯛ ꯂꯥꯏꯕ ꯄꯦꯅꯥꯎ ꯂꯥꯏꯕꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯌꯥꯝ ꯂꯨꯅꯒ ꯈꯜꯂꯨꯔꯤ ꯍꯦ ꯑꯗꯨꯒꯤꯗꯤꯅꯦ ꯑꯩ ꯍꯥꯏꯒꯦ ꯇꯧꯔꯦꯅ ꯄꯥꯏꯁꯜꯂꯨ ꯄꯥꯏꯌꯨꯅꯤꯁꯦ ꯆꯥꯁꯜꯂꯨ ꯆꯥꯗ ꯆꯥꯁꯜꯂꯨ ꯅꯪꯁꯤ ꯆꯥꯔꯤ ꯅꯪ ꯇꯧꯔꯤ ꯊꯕꯛꯇꯣ ꯈꯜꯂꯤꯗꯣ ꯉꯝꯃꯗꯕ ꯀꯩꯅꯣ ꯁꯤꯕꯣ ꯆꯥꯁꯜꯂꯨꯅꯦ ꯁꯦ 이싱 실래 자수 Nungay Daino Sangsarse kayamda oiramdre Masi mung nungayabase kadayda laudoino Sini nawa Naya moy nangai nungaydo Sida natine Naya moy ka tinaradi Masidi yan ba kaya kaya Ngakpai kadamde Inaw nung ngawda kanana tingdorige Ha Nayamba ni nangi namangda chokthok chokna leidi Karabda kirunu kamba Pithribi phukke na tholaba Jila trami trangwa Nangdi kumanga bu surmani Ising thaba mi atane kamba Karabda kirunu Inaw gi tubum na ma sukpa ngudaba Karabda leite Aduna naning dawro Akhui le Ngakwayo Ikup sini Matang kaya din mangjarak pamangla
ꯑꯗꯨꯗꯤ ꯈꯨꯗꯛꯇ ꯅꯊꯧꯗꯨ ꯄꯥꯡꯊꯣꯛꯑꯗꯅ ꯊꯧꯕ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯅꯥ ꯃꯤꯡ ꯇꯥꯕꯤꯒꯗꯕꯅꯤ ꯑꯉꯝꯕ ꯂꯤꯂꯥ ꯍꯧꯖꯔꯒꯦ ꯌꯦꯁ ꯈꯨꯗꯛꯇ ꯅꯥꯎꯕ ꯅꯥꯎꯕ ꯀꯔꯤ ꯍꯥꯏꯒꯦ ꯗꯥꯅꯥꯎ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯋꯥ ꯑꯃ ꯂꯩꯔꯤꯅꯦ ꯀꯔꯤ ꯋꯥꯅꯣ ꯗꯥꯅꯥꯎ ꯅꯪꯉꯣꯟꯗꯕꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯃꯁꯦ ꯏꯔꯥꯏ ꯂꯥꯏꯕ ꯋꯥꯅꯤꯗ ꯅꯪꯉꯣꯟꯗꯗꯤ ꯑꯗꯨ ꯀꯣ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯗꯥꯅꯥꯎ ꯑꯗꯨ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯅꯦ ꯇꯥꯁꯨꯕꯣꯜꯅꯦ ꯅꯪꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯄꯥꯟꯗꯩ ꯄꯣꯠ ꯑꯃ ꯂꯧꯗ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯀꯩ ꯄꯣꯠꯅꯣ ꯃꯤ ꯗꯥꯅꯥꯎ ꯌꯥꯔꯥ 이라이 라이 와니다. 세세낭 오지 누아이트라 차. 시 누아이트라 곡차. 시 누아는 거니? 시니시. 시 거기 사이드 방그래 오지. 그럼 방이 police나 거기 딴다나 거기 로로트나 엉토이만 로에. 누아이봉 강디야 거기. ꯀꯔꯤ ꯋꯥꯅꯣ 아로나 토끼 타박 동부동나 거기 거기 로로라가 레이브지 까는드리시니. 마판나 짱가가 뿐나 너희 다 수보네 거기 뿐나 짱가가 포토 뿐나 마판 몽강나 로토라가 길러게 또 누아이르지 everyone. 시 람르 내면 하자. 다 수보 람라. ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯉꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯔꯨꯅꯦ ꯅꯣꯏ ꯗꯥꯅꯥꯎ ꯍꯥꯏꯁꯤ ꯃꯌꯦꯛꯇ ꯏꯔꯒ ꯄꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦꯃꯤ ꯑꯗꯨꯕꯨ ꯊꯝꯃꯨꯕꯀꯣ ꯑꯩꯈꯣꯏ ꯄꯦꯅꯥꯎ ꯂꯩꯔꯦ ꯁ꯭ꯋꯥꯏꯗꯗꯤ ꯉꯣ ꯅꯣꯏ ꯗꯥꯅꯥꯎ ꯍꯥꯏꯗꯨꯅꯦ ꯄꯨꯂꯤꯁꯅ ꯉꯣ ꯑꯩꯈꯣꯏ ꯂꯨꯝꯅ ꯐꯥꯗꯧꯒꯤ ꯉꯣ ꯐꯥꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯏꯖꯠꯀ ꯂꯣꯏ ꯃꯥꯡꯕꯒꯤ ꯐꯤꯕꯝ ꯂꯩ ꯀꯥꯟꯗꯦ ꯁꯤ ꯉꯣ ꯅꯣꯏ ꯗꯥꯅꯥꯎ ꯍꯥꯏꯁꯤꯅꯤ ꯃꯁꯤ ꯈꯨꯗꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯅꯤ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗꯗꯤ ꯁꯤ ꯃꯉꯣꯟꯗꯗꯤ ꯀꯩꯝ ꯂꯩꯄꯣꯠꯇꯦꯕ 이라이 라이 와니미. ꯑꯁ ꯂꯥꯛ ꯃꯔꯤ ꯃꯉꯥ ꯇꯔꯥ ꯑꯩꯁꯤ ꯃꯉꯣꯟꯗ 오이동이. ꯌꯦ ꯆꯪꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯂꯨꯄꯥ ꯂꯥꯛ ꯀꯌꯥꯅ ꯌꯥꯗꯣꯏꯅꯣꯕ ꯑꯌꯥꯝ ꯄꯩꯁꯥ ꯅꯠꯇꯦꯗ ꯂꯥꯛ ꯃꯔꯤ ꯃꯉꯥꯒꯤ ꯍꯥꯏꯗꯤ ꯀꯥꯔ ꯑꯃꯒꯤ ꯃꯃꯜꯒꯤ ꯋꯥꯅꯤꯗ ꯂꯨꯄꯥ ꯂꯥꯛ ꯃꯔꯤ ꯃꯉꯥꯗꯕꯨ ꯂꯥꯛ ꯃꯔꯤ ꯃꯉꯥꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯁꯤꯕꯨ ꯃꯇꯝꯒ ꯃꯥꯡꯍꯜꯂꯦ ꯉꯁꯥꯏꯗ ꯌꯦꯡꯉꯨꯅꯦ ꯍꯪꯒꯦꯅ ꯂꯥꯛ ꯃꯔꯤ ꯃꯉꯥ ꯀꯥꯏꯁꯤ ꯃꯉꯣꯟꯗꯗꯤ ꯀꯥꯔꯗꯨꯁꯨ ꯁꯦꯀꯦꯟ ꯍꯦꯟꯅꯦꯃꯤ ꯃꯥꯅꯦ ꯑꯍꯣꯡꯕ ꯀꯥꯔ ꯇꯧꯔꯒ ꯁꯤ ꯇꯥꯛ ꯂꯥꯎꯅ ꯉꯁꯥꯏꯅ ꯍꯥꯏ ꯂꯩꯔꯒꯀꯣ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯣ 이반이 튀행해. 이까이가 내미니. 너원데 혹도로가 내야 뭐 이나 너원데 좀 봐뭐 간게들은 떠오르는데. 너도 떠오르지 봐. 그립도 너원데 돌마이. 에스낭 망할래나 간거는 거세. 나나 아코이나 라나 람징이나 간거는 거. 야리 치나 오쿠면 불레 농아이 들어오자. 너기 동들이 아왕부터 하다 보컬래. 낭부 아왕부터 하다 보컬. 아우 그래 떠오르. 그래. 다음과 클럽 링크. 어도 이반이 좀 폰데다 와리 산업신 와이티. saksa unar ông ta sanjina ai di yai heng ek tum nasra yai ne mafam di kadai da dada na nungai gadaba mafam ama haibiro didi khwaji lai mafam di jem hom mamang de tum nasra hoi yai ri nang kai dress selak to ba phanek ti kai ma chu selak ai no yellow ma chu selake duga pretty furit na pink machu ama lilakani aduga nangna ubada khangnaba ispe ama su pakani sombu takhelei na takhelei ang mani kenoni
폰ꯗ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯊꯥꯖꯗ ꯄꯨꯈꯤꯗꯁꯨ ꯉꯥ ꯂꯩꯕꯅꯤ ꯏꯁ ꯄ꯭ꯔꯃꯥꯟꯒꯥꯇꯤ ꯁꯦꯠꯂꯤꯍꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯕꯅꯤꯅ ꯀꯐꯤ ꯑꯝꯇ ꯌꯥꯏ ꯂꯣ ꯍꯣꯏꯃ 사마리 서위 ꯃꯁꯥꯏ ꯑꯗꯨꯝ ꯁꯧꯕꯅꯦ 오 마사이 오이래 앙학바니 ꯊꯛꯁꯂꯣ 징라위 틸리 ꯃꯁꯥꯏ ꯑꯗꯨꯝ ꯊꯤꯟꯕꯅꯦ 너 이제 그놈 떠비다 ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯑꯃꯨꯛꯇ ꯀꯥꯝꯊꯖꯔꯨꯔꯣ ꯀꯩꯅꯣ ꯗꯥꯝ ꯊꯦꯡꯉꯩꯗꯨꯕꯣ ꯌꯥꯗꯦ ꯇꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯍꯦꯔꯥ ꯏꯅꯥꯎꯁꯥ ꯅꯣꯏꯁꯤꯃ ꯅꯣꯡꯃꯇ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯉꯥꯛꯄ ꯉꯝꯗꯕ ꯑꯣꯏꯅ ꯇꯧꯔꯅ ꯑꯉꯥꯡꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯅꯨꯀꯣ ꯐꯥꯛ ꯐꯥꯛ ꯅꯞꯁꯤꯜꯂꯗꯤꯀꯣ ꯒ꯭ꯔꯤꯟꯒ ꯂꯣꯏ ꯀꯥ ꯂꯩꯅꯤ ꯍꯥꯏꯁꯤꯅꯤ ꯑꯌꯣ ꯑꯁ ꯒ꯭ꯔꯤꯟ ꯀꯥꯔꯦ ꯃꯤꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯉꯥꯡꯅꯔꯒ ꯊꯣꯡꯂꯛꯇꯅ 아이고 긴 역등 아이래 까닌데 가징동나 판바 송거들 까로지 까로 마세 보라 가징니 ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨ ꯃꯤꯒꯤ ꯃꯆꯥ ꯂꯥꯏꯔꯤꯛ ꯐꯕꯒꯁꯦ ꯌꯥꯄꯣꯠꯇꯦꯅꯦ ꯍꯦꯛꯇ ꯇꯣꯉꯥꯟꯅ ꯇꯥꯏꯌꯦꯕ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯦꯟꯇꯣꯛꯈꯤꯗꯅꯅꯦ ꯃꯅꯤꯡꯗ ꯐꯥꯎꯗꯣꯛꯑ ꯆꯠꯈꯤꯗꯅꯕ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯥꯏꯖꯅꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ 하이소 하이버니 ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯡꯊꯣꯛꯑ ꯂꯩꯗꯣꯏꯔꯥ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯀꯥꯟꯁꯤꯗ ꯀꯥꯟꯗꯦ ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ ꯍꯣ ꯑꯗꯨꯅꯕꯨ ꯑꯣꯏꯕ ꯑꯩꯅ ꯉꯁꯥꯏꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯉꯒ ꯄꯥꯔꯨꯁꯤ ꯍꯥꯏꯕ ꯅꯣꯏꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯅꯆꯤꯟ ꯊꯤꯔꯣ ꯅꯪ ꯅꯥꯗꯥꯏ ꯄꯨꯡꯍꯥꯏ ꯖꯝꯕꯗꯣ ꯇꯧꯀꯅꯨ ꯃꯤ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ ꯀꯗꯣꯝꯗꯒꯤ ꯏꯕꯤ ꯑꯃꯅ ꯇꯧꯔꯤꯁꯤꯅ ꯑꯦ ꯗꯅꯥꯎ ꯆꯪꯉꯣ ꯁꯤꯗ ꯆꯪꯉꯣ ꯁꯤꯗ ꯀꯩꯗꯧꯔꯒꯦ ꯀꯅꯥꯝ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯁꯕꯂꯥꯡꯁꯤ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨ ꯇꯥꯡꯒꯣꯟꯁꯤꯅ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯤ ꯇꯥꯡꯕ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯏꯁꯤ ꯕꯦꯔꯥꯅꯤ ꯄꯥꯝꯕꯨ ꯄꯥꯝꯃꯤ ꯑꯩꯗꯤ ꯑꯩꯗꯤ ꯀꯩ ꯈꯪꯉꯤ ꯅꯣꯏꯒꯤꯗꯤ ꯃꯤ ꯇꯥꯛꯅꯤ ꯍꯥꯏꯔꯒ ꯌꯥꯅꯤ ꯊꯥꯗꯣꯛꯆꯔꯒꯦ ꯄꯥꯡꯊꯣꯛꯎꯔꯣ ꯂꯥꯛꯒꯦ ꯉꯥꯛꯇꯅꯦ ꯑꯃꯨꯛꯀꯣ ꯅꯪ ꯁꯤꯗꯤꯕ ꯑꯩꯁꯨ ꯌꯥꯎꯅꯤꯡꯕꯅꯦ ꯅꯣꯡꯃ ꯐꯖꯅ ꯌꯥꯎꯔꯒꯦ ꯀꯩ ꯍꯥꯏꯒꯦ ꯗꯅꯥꯎ ꯒꯥꯔꯤ ꯊꯧꯗꯣ ꯑꯩ ꯀ꯭ꯂꯥꯁ ꯑꯝꯇ ꯌꯥꯎꯔꯨꯈꯤꯒꯦ ꯀꯔꯤꯅꯣ ꯅꯪ ꯀ꯭ꯂꯥꯁꯇꯨꯗꯤ ꯀꯣꯟꯅ ꯌꯥꯎꯔꯁꯦ ꯉꯁꯤꯅꯦ ꯑꯃꯒꯤ ꯑꯔꯨꯕ ꯊꯕꯛ ꯀꯔꯤꯅꯣ ꯆꯠꯂꯣ ꯆꯠꯂꯣꯕ ꯁꯤ ꯑꯣꯏꯔꯗꯤ ꯂꯤꯂꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯁꯣꯝꯗ ꯂꯦꯡꯁꯤꯜꯂꯁꯦ ꯂꯥꯛꯑꯣ ꯇꯥꯈꯤꯂꯦ ꯀꯩꯅꯣ ꯁꯨ ꯊꯦꯡꯉꯤꯗꯤ ꯌꯥꯗ ꯇꯧꯅꯤ ꯑꯉꯥꯡ ꯒꯥꯔꯤꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯎꯅꯅꯤꯅ ꯑꯩ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂ ꯊꯝꯃꯝꯅꯤ ꯏ ꯀꯥꯅ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯅ ꯊꯥꯖꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯁꯤꯒꯤ ꯌꯥꯗ ꯇꯧꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯄꯥꯍꯩ ꯍꯩꯖꯤꯟꯕꯤꯗ ꯑꯩ ꯈꯪꯉꯤ ꯉꯁꯥꯏ ꯑꯩ ꯁꯦꯝꯒꯁꯤ ꯇꯥꯅ ꯍꯣꯠꯄꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯣ ꯀꯔꯤ ꯑꯪꯀꯅꯣꯕꯗꯣ ꯑꯪꯀ ꯍꯥꯏꯗꯤ ꯃꯦꯊꯃꯦꯇꯤꯛꯁ ꯂꯣ ꯀꯃꯣ ꯐꯝꯃ ꯋꯥꯔꯤ ꯁꯥꯟꯅꯧꯁꯤ ꯇꯜꯂꯦ ꯆꯠꯂꯣ Takhile. Sorno. Lost. Follow me. Come on. 장치. ꯑꯁ ꯆꯪꯊꯣꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯆꯪꯊꯣꯔꯛꯑꯣ ꯌꯥꯝ ꯀꯨꯏꯗꯅꯗꯤ ꯀꯣꯐꯤ ꯃꯆꯥ
ꯆꯪꯊꯣꯛꯎ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯣꯝ ꯐꯝꯕꯗꯤ ꯀꯥꯏ ꯇꯧ ꯂꯥꯛꯑꯣ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯅꯪꯗꯤ ꯂꯧꯁꯤ ꯑꯁ ꯕꯦꯔꯥꯅꯤ ꯐꯝ ꯀꯩ ꯆꯥꯅꯤ ꯗꯥꯏꯅꯥꯎ ꯑꯩꯗꯤ ꯌꯥꯔꯦ ꯗꯥꯏꯅꯥꯎꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯀꯧꯕꯤꯌꯨ ꯅꯥꯎ ꯅꯪ ꯀꯩ ꯆꯥꯅꯤ ꯌꯥꯔꯦ ꯑꯩ ꯂꯧꯔꯅꯨ ꯌꯥꯔꯦ ꯀꯩꯅꯣꯝ ꯆꯧ ꯀꯩꯅꯣꯝ ꯊꯛ ꯀꯐꯤ ꯊꯛꯁꯤꯔꯥ ꯀꯐꯤ 3-4 ꯊꯛ ꯄꯨꯊꯣꯔꯛꯑꯣꯍꯦ ꯗꯥꯏꯅꯥꯎꯒꯤ ꯍꯥꯏꯕꯤꯔꯨꯔꯅꯨ ꯌꯥꯔꯦꯁꯦ ꯑꯁ ꯀꯩꯅꯣꯝ ꯊꯛꯆꯜꯂꯨ ꯀꯩꯗꯧꯔꯒꯦ ꯗꯥꯏꯅꯥꯎ ꯑꯩ ꯃꯄꯥꯟ ꯂꯩꯔꯝꯃꯒꯦ ꯑꯁ ꯀꯩꯅꯣ ꯉꯥꯛꯇ ꯐꯝꯒꯣ ꯀꯩꯗꯧꯔꯒꯦ ꯇꯨꯝ ꯐꯝ ꯏꯀꯥꯏ ꯇꯧ ꯄꯥꯝ ꯇꯥꯅꯤ ꯅꯣꯏ ꯑꯗꯨꯝ ꯐꯝꯍꯧꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯄꯥꯟ ꯂꯩꯔꯝꯃꯒꯦꯕ ꯉꯥꯏꯈꯣ ꯀꯩꯗꯧꯔ ꯑꯩ ꯃꯁꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦ ꯑꯗꯨꯝ ꯐꯝꯍꯧꯔꯣ ꯅꯥꯎꯕ ꯅꯥꯎꯕ ꯀꯩꯒ ꯗꯥꯏꯅꯥꯎ ꯅꯪ ꯂꯨꯄꯥ 500 ꯈꯛꯇ ꯄꯤꯔꯝꯃꯨ ꯀꯌꯥ ꯂꯨꯄꯥ 500 ꯀꯩꯅꯣꯅꯦ ꯉꯁꯥꯏꯗꯨꯒ ꯄꯨꯟꯅ ꯍꯣꯔꯦꯟ ꯄꯤꯁꯤꯜꯂꯣ ꯌꯥꯔꯦꯁꯦ ꯄꯥꯏꯁꯜꯂꯨ ꯅꯪ ꯂꯩꯔꯝꯀꯣ ꯅꯪ ꯃꯥꯏꯅ ꯇꯧꯅꯨꯍꯦ ꯉꯥꯡꯅ ꯋꯥꯈ꯭ꯔꯕ ꯑꯉꯥꯡꯅꯦꯃꯤ ꯑꯩꯅ ꯂꯨ ꯇꯧꯕꯗ ꯅꯥꯎ ꯆꯥꯎꯔꯤꯅꯦ ꯃꯥ ꯉꯥꯡꯅꯕꯗ ꯍꯨꯃꯥꯡꯅ ꯄꯤꯛ ꯀꯥ ꯆꯪꯉꯤꯁꯦ ꯍꯨꯃꯥꯡ ꯑꯣ ꯇꯥꯏꯁꯦ ꯒꯥꯔꯤ ꯊꯧꯍꯟꯗꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯩꯅ ꯚꯔꯅꯥ ꯀꯩꯀꯥ ꯊꯧꯍꯟꯗꯅ ꯑꯩ ꯊꯋꯥꯏ ꯍꯣꯅ ꯇꯧꯔ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯦ ꯇꯧꯔꯤꯁꯦ ꯕꯦꯔꯥꯏ ꯑꯉꯥꯡꯅꯦꯕ ꯃꯤ ꯑꯣꯏꯔꯣꯏꯕ ꯌꯥꯔ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯖꯪ ꯑꯗꯣ ꯀꯐꯤ ꯄꯨꯁꯜꯂꯛꯇ꯭ꯔꯤꯕꯣ ꯄꯨꯖꯔꯛꯑꯅꯤ ꯀꯩꯗꯧꯔꯒꯦ ꯀꯐꯤ 하이그럼니 부살라니 나봐! ꯗꯥꯏꯅꯥꯎ ꯂꯥꯎ ꯁꯃꯤ ꯑꯝꯇꯪ ꯃꯤ ꯑꯃ ꯂꯥꯛꯄ ꯑꯝꯇ ꯊꯣꯛꯎ ꯌꯥꯒꯗ꯭ꯔꯥ ꯊꯣꯛꯔꯣ ꯍꯌꯦꯡ ꯃꯦꯠꯁ ꯀꯥꯏ ꯂꯩꯒꯦ ꯀꯛꯆꯤꯡꯗ ꯑꯣ ꯍꯌꯦꯡ ꯂꯥꯛꯑꯒꯦꯀꯣ ꯆꯠꯂꯦꯀꯣ ꯍꯧꯖꯤꯛ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯛꯀꯅꯣ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯥꯏ ꯂꯚ ꯌꯨ ꯑꯝꯇ ꯍꯥꯏꯔꯨꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯗꯕꯅꯤ ꯃꯁꯛꯁꯤꯒ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯑꯩꯗꯤ ꯑꯗꯨꯝ ꯐꯠꯇꯤꯌꯦ ꯅꯪꯅ ꯈꯪꯉꯤꯗꯨꯗꯤ ꯅꯪ ꯈꯣꯟ ꯇꯥꯕꯗ ꯊꯤ ꯐꯖꯩ ꯉꯥꯏꯈꯣꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ ꯁꯛꯇꯅ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯉꯥꯏꯈꯣꯕ ꯑꯩꯅ ꯍꯥꯏꯔꯀꯥꯟ ꯇꯥꯈꯣꯕ ꯅꯪꯒ ꯅꯍꯥꯟ ꯆꯠꯃꯤꯟꯅꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ The number you have dialed has been changed. The new number is... ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯇꯧꯒꯦ ꯅꯠꯇꯦꯕ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯁꯤꯝꯗꯣ ꯍꯥꯟꯅꯒꯤ ꯄꯩꯁꯥ ꯌꯥꯝ ꯆꯠꯃꯜꯂꯦꯅ ꯑꯃ ꯄꯤꯔꯛꯄꯅꯦꯕ ꯑꯅꯧꯕ ꯍꯥꯞꯄꯅꯦꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯣ
ꯑꯩꯉꯣꯟꯗ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯇꯥꯁꯨꯕꯣꯟꯗꯩ ꯅꯨꯡꯍꯪꯉꯤꯅ ꯑꯩ ꯈꯨꯠꯁꯤ ꯁꯨꯒꯥꯏꯔꯒꯦ ꯁꯨꯒꯥꯏꯔꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯐꯣꯟꯗ ꯈꯨꯠ ꯁꯨꯒꯥꯏꯌꯣꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗ꯭ꯔꯣ ꯅꯪ ꯑꯩ ꯊꯥꯗꯣꯛꯑ ꯆꯠꯈꯤꯅꯦꯅ ꯇꯧꯕ ꯋꯥꯅꯤ ꯌꯥꯔꯦ ꯇꯠꯂꯦ ꯌꯥꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯃꯇꯨꯡꯗ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ ꯇꯈꯠꯂꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕ ꯇꯈꯠꯂꯦ ꯅꯨꯡꯁꯤꯗꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯇꯈꯠꯂꯦ ꯀꯩꯅꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯃꯨꯛ ꯐꯣꯟꯗ ꯈꯪꯅꯕꯗꯨ ꯅꯨꯡꯁꯤꯅꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯀꯩꯅꯣ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯅꯩꯅꯣ ꯇꯥꯁꯨ ꯑꯩ ꯏꯆꯝ ꯆꯝꯅ ꯐꯣꯟ ꯁꯤꯝꯁꯦ ꯁꯤꯟꯗꯣꯛꯎꯕꯅꯦꯕ ꯁꯤꯟꯇꯣꯛꯎꯔꯗꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯏꯅꯥꯎꯄꯤ ꯑꯣꯏꯗꯣꯔꯤꯗꯨꯗ ꯕꯦꯝꯃ ꯁꯤꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦꯗꯅ ꯈꯪꯗꯦꯗ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯥꯅꯞꯄꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯊꯕꯛꯇꯨ ꯈꯤꯇꯪ ꯇꯣꯛꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯁꯣꯛꯇꯅ ꯐꯣꯟꯁꯦ ꯊꯨꯒꯥꯏꯅꯤꯀꯣ ꯑꯩ ꯄꯥꯏꯗꯣꯏꯅꯤꯉꯣ ꯅꯪ ꯊꯨꯒꯥꯏꯗꯧꯔꯗꯤ ꯑꯩ ꯂꯧꯒꯦ ꯅꯪ ꯑꯩ ꯄꯥꯝꯅꯕꯒꯤ ꯊꯕꯛꯇꯨ ꯇꯣꯛꯑꯣꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯊꯥꯖꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯒ ꯎꯅ ꯊꯣꯡ ꯐꯠꯇ꯭ꯔꯣ ꯁꯤ ꯇꯧꯔꯦ ꯑꯩ ꯐꯣꯟ ꯑꯃ ꯁꯤꯜꯂꯨꯕꯒꯤꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯅꯣꯏ ꯃꯔꯣꯟ ꯃꯌꯥꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯇꯧꯔꯨ ꯑꯁ ꯅꯪꯁꯨ ꯈꯔꯗꯤ ꯍꯦꯃꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯃꯨꯕꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯉꯥꯡꯕꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯪꯕꯤ ꯑꯗꯣ ꯍꯥꯟꯅ ꯀꯣꯏꯁꯜꯂꯨꯅꯦ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯩ ꯇꯞ ꯇꯞꯅ ꯍꯣꯠꯅꯔꯤꯗ꯭ꯔꯦ ꯑꯩ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯔꯦꯅ ꯍꯣꯏꯅꯦ ꯅꯪꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯀꯟꯇ꯭ꯔꯣꯜꯕꯨꯗꯤ ꯇꯧꯏ ꯈꯪꯉꯦꯕ ꯑꯗꯨꯏꯁꯨ ꯑꯣꯚꯔꯗ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯦꯅꯦ ꯍꯧꯖꯤꯛꯇꯤ Kay tamo koy de aina air cell gi sim pai sa chat male hai du na bo da gi sim no aina thalu ba kai na re ngasi kai na re ai koi sai kai na re ai gi heroin kai na re air cell de kang na ki bi bo da de kai na re air cell de kang na ki bi bo da de kai na re Hey, 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 ah, 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 hey, 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 ah, ah, Ay di lan ki da bani, ay di soy ki da bani, paisa chat mali hai ba du da silu bagi wani. Ay di lan ki da bani, ay di soy ki da bani, paisa chat mali hai ba du da silu bagi wani. Nang nataba nupi amma koi ke khalude Nang nataba nupi kana khai ninglude Nang di aigi sitani Nang di aigi thoini Nang di aigi sitani Nang di aigi thoini Nang nataba nupi kana aigi sai leite Nang nataba nupi kana aigi heroin leite Piram ge khanganu bye 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 hey 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 ah 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 hey 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 ah ah nang na piye ko ni nang mo daw ka nang mo wari hana da ka da jumi ambo ya mu ni na da ne nang kan man ai ji nan ko ra ai ji samubi das kondowi what can I do Hi the movie oh chakti Hi the movie oh pa movie mamla banung silambi de nagna torchlight oi duna mamla banung silambi de nagna budo oi duna nung si pantum yoge khanjaramba nungshigi gol change ningramba lindugi saglon lauduna kai han viram le thamoy mama le kai tamo koi de aina air cell gi sim pai sa chat male hai du na bo da gi sim no aina thalu ba kai na re ngasi kai na re
kainare ai koi sai kainare 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 ai gi heroin kainare yer sel de khangna ki bi boda da kainare yer sel de khangna ki bi boda da kainare hey 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 ah ha ha hey 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 ah ha ha ꯑꯩꯅ ꯉꯥꯡꯅꯕꯗ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯑꯃꯨꯛ ꯑꯋꯣꯄꯥ ꯁꯥ ꯆꯪꯁꯜꯂꯨꯏꯗꯣ ꯀꯩꯅꯣ ꯍꯥ ꯈꯪꯉꯤꯅꯦ ꯌꯥꯝ ꯍꯩꯔꯦꯅꯦ ꯅꯣꯏ ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯌꯥꯔꯦ ꯑꯩ ꯊꯣꯛꯇꯧꯔꯒꯦ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯟꯗ ꯅꯥꯀꯣꯡꯗ ꯅꯞꯈ꯭ꯔꯒ ꯊꯥꯗꯕꯒꯤ ꯊꯕꯛꯇꯨ ꯇꯧꯔꯨꯅꯨ ꯍꯩ ꯐꯣꯟꯗ ꯉꯥꯔꯤ ꯂꯧ ꯌꯥꯏꯌꯦꯕꯅꯤ ꯏꯕꯨꯡꯉꯣ ꯑꯁ ꯕꯦꯔꯥꯅꯤꯍꯦ ꯇꯥꯁꯨꯕꯣꯟ ꯇꯧꯔꯤꯁꯦ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤ ꯉꯥꯏꯍꯥꯛ ꯇꯤꯟꯅꯗꯅꯕ ꯑꯩꯁꯦ ꯑꯁ ꯍꯤꯌꯥꯡ ꯇꯥꯟꯅꯔꯤꯉꯩꯗ ꯇꯨꯝꯕꯥꯁꯦꯟ ꯊꯧꯖꯜꯂꯛꯑꯦ ꯑꯗꯨꯅꯤꯅꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯈꯪꯉꯦ ꯄꯨꯊꯣꯔꯛꯑꯣ ꯃꯥꯡꯍꯟꯁꯦ ꯀꯨꯏꯒꯨꯝꯁꯦ ꯇꯥꯛ ꯇꯧꯔꯒ ꯂꯣꯏꯁꯟꯈ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯁꯨꯕꯣꯟ ꯇꯧꯔꯤꯗꯨꯅ ꯍꯩ ꯂꯥꯡꯉꯦꯗ ꯌꯨ ꯂꯥꯡꯉꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯋꯥ ꯂꯥꯎꯔꯅꯨ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣꯗꯣ ꯀꯣꯛ ꯄꯨꯊꯣꯔꯛ ꯀꯩꯅꯣ ꯅꯍꯥꯟ ꯃꯐꯝꯗꯨꯗꯩꯔꯥ ꯃꯥꯅꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯍꯩ ꯁꯤꯗꯤ ꯁꯤ ꯀꯩꯅꯣꯅꯦ ꯃꯪꯒꯟ ꯈꯔ ꯌꯥꯎꯗ꯭ꯔꯣ ꯁꯤ ꯌꯥꯎꯅꯤ ꯀꯩꯅꯣ ꯀꯩꯅꯣ ꯃꯪꯒꯟ ꯅꯠꯇꯦ ꯑꯗꯨ ꯄꯣꯠꯅꯤ ꯀꯩꯅꯣ ꯀꯩꯅꯣꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯀꯩꯅꯣ ꯃꯣꯏ ꯑꯩꯅ ꯐꯖꯅ ꯁꯤꯟꯅꯔꯝꯃꯦ ꯁꯤ ꯀꯩꯅꯣ ꯕꯣꯔꯥꯒ ꯇꯧꯔꯒ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯇꯥꯛ ꯇꯥꯛ ꯇꯧꯔ ꯈꯨꯟꯅ ꯊꯥꯗꯛꯈ꯭ꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯂꯤꯚꯔꯒ ꯂꯣꯏ ꯅꯥꯟꯊꯕ ꯇꯥꯔꯦ ꯁꯤ ꯁꯨꯝ ꯀꯪꯅ ꯍꯣꯠꯅ ꯂꯩꯔꯦꯅꯦ ꯄꯣꯠꯇꯤ ꯅꯪꯁꯤ ꯂꯪꯉꯤꯍꯦ ꯋꯥ ꯁꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨꯀꯣ ꯁꯤ ꯃꯇꯝ ꯉꯥꯏꯕ ꯍꯥꯏꯗꯨꯅꯦ ꯀꯩꯅꯣ ꯁꯤ ꯈꯔ ꯌꯥꯟꯒꯦ ꯀꯩꯅꯣ ꯁꯤ ꯂꯣꯏꯅ ꯈꯤꯇꯪ ꯀꯨꯏ ꯆꯠꯍꯟꯁꯤ ꯀꯩꯅꯣ ꯊꯕꯛ ꯋꯥꯕꯩꯅꯤꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯊꯕꯛꯁꯤꯅ ꯆꯤꯟꯅꯤꯗ ꯁꯤ ꯅꯪꯁꯨ ꯆꯥꯅꯕ ꯑꯃꯗꯤ ꯄꯥꯏ ꯌꯥꯏꯗ꯭ꯔꯣ ꯁꯦ ꯃꯁꯤꯃ ꯊꯥꯗꯈꯤꯕ ꯍꯥꯏꯁꯤꯗꯤꯕꯀꯣ ꯒ꯭ꯔꯕꯒꯥꯁꯤ ꯄꯨꯏꯡ ꯏꯪꯕꯖꯥꯠꯅꯤ ꯍꯩ ꯁꯪꯁꯥꯔꯁꯤ ꯄꯨꯔꯥ ꯑꯣꯁꯥꯔ ꯑꯣꯟꯕꯖꯥꯠꯅꯤ ꯍꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯨ ꯅꯄꯥꯗꯩ ꯀꯣꯠꯂꯨꯗ꯭ꯔꯣ ꯅꯨꯡꯉꯥꯏꯔꯦ ꯗꯥꯏꯅꯥꯎ ꯁꯨꯇꯤꯡ ꯃꯐꯝꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗꯅꯤ ꯏꯝꯐꯥꯜ ꯍꯣꯇꯦꯜ ꯇꯧꯅꯤ ꯑꯣ ꯀꯩꯅꯣ ꯅꯣꯡꯃꯥꯏꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯨꯇꯤꯡ ꯆꯧꯒꯦ ꯍꯥꯏꯔꯣ ꯉꯥꯛꯇꯪ ꯌꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯇꯧꯅꯤꯡꯉꯤ ꯉꯥꯛꯇꯪ ꯆꯠꯊꯣꯔꯒꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏꯅꯦ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯉꯁꯥꯏꯗꯤ ꯇꯥꯁꯨꯕꯣꯟꯗ ꯁꯨꯇꯤꯡ ꯂꯩꯌꯦꯅꯦ ꯆꯥꯝꯃꯛ ꯍꯥꯏꯔꯝꯃꯅꯤꯅꯦ ꯃꯅꯥ ꯐꯪꯕꯣ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯑꯩ ꯍꯥꯏꯗꯤ ꯅꯣꯡꯃꯅꯤ ꯇꯥꯔꯨꯔꯒꯀꯣ ꯅꯦꯝꯃ ꯍꯥꯏꯁꯦ ꯃꯤꯒꯤꯗ ꯑꯃꯨꯛ ꯁꯨꯇꯤꯡ ꯌꯦꯡ ꯈꯣꯠꯇꯅ ꯑꯃꯨꯛ ꯇꯧꯗ꯭ꯔꯒꯁꯨ ꯅꯪꯅ ꯊꯣꯛ ꯍꯦꯔꯣꯗꯨ ꯀꯨꯝꯊꯣꯛꯑꯒ ꯀꯣ ꯊꯣꯛ ꯑꯃ ꯀꯣꯛ ꯅꯝꯃꯗꯤ ꯃꯤꯒꯤꯗ ꯑꯃꯨꯛ ꯅꯞꯆꯔꯤ ꯐꯖꯔꯤ ꯌꯦꯡꯉꯨꯁꯨꯀꯣ ꯑꯗꯨꯅ ꯐꯕꯁꯤ ꯅꯦꯝꯃ ꯍꯥꯏꯗꯤ ꯁꯤꯅꯤꯗ ꯌꯥꯔꯦ ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯨꯔꯅꯨ ꯑꯁꯤꯕꯨꯅꯤꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯔꯅ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯒ ꯇꯤꯡꯒ ꯍꯥꯏꯕ ꯆꯠꯂꯨꯅꯤ ꯑꯉꯥꯡ ꯉꯈꯥ ꯑꯃꯅꯤ ꯁꯤ ꯇꯧꯔꯒ ꯐꯦꯡ ꯆꯣꯡꯅꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯃꯨꯛꯇꯣꯏꯕ ꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯗꯦꯕ ꯈꯪꯕ ꯌꯦꯡꯅꯤꯡꯗꯕ ꯅꯪꯗꯤ ꯌꯦꯡꯕꯤꯔꯨꯅꯣ ꯇꯥꯁꯨꯕꯣꯟꯗ ꯀꯅꯥ ꯌꯦꯡꯕꯤꯌꯣꯒꯦ ꯃꯥ ꯁꯦꯗꯨꯜ ꯃꯁꯛ ꯈꯪꯗ꯭ꯔꯣ ꯇꯥꯏꯃꯤ ꯊꯨꯅ ꯂꯥꯛꯑꯣ ꯑꯦ ꯑꯗꯨ ꯅꯥꯀꯟꯗ ꯍꯧꯔꯁꯦ ꯀꯦꯃꯦꯔꯥꯗꯣ ꯅꯥꯀꯟꯗ ꯅꯝꯃꯨꯅꯦ ꯍꯜꯂꯣ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯌꯥꯔꯦ ꯁꯥꯎ ꯂꯩꯔꯦ ꯂꯥꯏꯀꯣ ꯑꯩ ꯂꯥꯛꯑꯒꯦ ꯀꯩꯗꯧꯔꯒꯦ ꯐꯨꯔꯤꯠ ꯂꯤꯁꯜꯂꯦ ꯀꯩꯗꯧꯔꯒꯦ ꯁꯣꯝꯗ ꯂꯣꯏꯁꯜꯂ ꯃꯌꯥꯝ ꯉꯥꯏꯅ ꯂꯩꯔꯦꯅꯦ ꯌꯧꯔꯛꯑꯒꯦ ꯑꯩ ꯃꯤꯅꯤꯠ 5 ꯃꯅꯨꯡ ꯌꯧꯔꯛꯑꯒꯦ ꯂꯥꯛꯑꯣꯁꯦ ꯑꯩ ꯑꯃꯨꯛ ꯆꯧꯒꯦ ꯇꯥꯁꯨꯕ ꯌꯥꯔꯣꯏ ꯁꯣꯝꯗ ꯉꯥꯏꯅꯔꯦ ꯍꯥꯏꯁꯦ ꯃꯤꯅ ꯇꯧꯔꯣ ꯁꯤꯗꯤꯌꯦꯕ ꯇꯥꯁꯨꯕ ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ ꯇꯥꯁꯨꯕꯣꯟ ꯇꯧꯏꯗꯨꯕꯣ
Kaino tasun lo do. 오시오. 베란. 사실 좀 내 밥만 가면 되래. 쉔 타오드나. 낭지 마봐.能干什么给？说这里坑着。红线，红线，那么。One, two, three, four. Dum 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 dum. Ah, dum 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 dum. Hey, Rano. 이런 걸 알고는 인기는 거리. 어쩌래? 다수와. 나보 깨더래. 역시 떠오대다. 나 하나 띵하네 게임만 만들잖아. 클래스 장나 야우드래. 파는데 구실래. 아도가 낭보 해 하고 라이브 봐도나 kana. 아까도 나승니다. 하우 마르다긴. 미안 파바민. 그다오라게. 좀 계속 떠오대다. 마기 모ong도 kitang farak ta. 파락 따바디 кен. ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯗꯅ ꯌꯦꯡꯉꯨꯅꯦ ꯃꯤꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯆꯪꯉꯝꯗꯥꯏꯗ ꯃꯥꯅ ꯍꯦꯛ ꯍꯧ ꯂꯥꯛꯏꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯃꯗꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ 나봐. 라게. 아이 시부동 쳐오게거. 맞던 애. lại ngai khuo karim ta sadan sa lagi hairo hala cha lagi si kra sa sango se tapna tha o yara dro ya si thengi ba si kra ga tha ko ba si no thak sango mi si ngang si di ba Baby, I've been waiting all day for you to come and take me away. Our shadows will be dancing on the wall. No work tomorrow, you can go. 나와.
나와. 그더래. 그더게나. ꯑꯩ ꯌꯥꯗ꯭ꯔꯦ. 나와. ꯄꯩꯈꯥ ꯑꯝꯇ ꯏꯔꯝꯗ꯭ꯔꯦ. ꯌꯥꯗ꯭ꯔꯦ ꯑꯗꯨ ꯀꯩꯁꯨ ꯇꯧꯗꯦ. ꯌꯥꯗ꯭ꯔꯦ. 나와 나와 그대로게 넘버 나와 나와 내 코미 넘버 나와 내 코해가 나와 내 코미 넘버 나진도 고문해 능 나진도 고문해 낭나 이부 미야망도 요래네 하 요래봐 고모 나진도 고문응 나진도 고문응 낭가 렉담 짤로 그는 카이 살리나 까리 란마나 ꯀꯩꯗꯧꯔꯒꯦ ꯃꯣꯏꯕ ꯑꯉꯥꯡꯁꯦ ꯄꯪꯐꯨꯗ ꯐꯨꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ 마시 마마 능 야꾸노 능 야꾸노 하시니고 마시 능 럼얌 헬럽니 능 마시 ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯃꯣꯏꯕ ꯑꯉꯥꯡꯁꯤꯅ ꯂꯥꯜꯂꯦ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯄꯪꯐꯨꯗ ꯐꯨꯕꯤꯔꯤꯁꯤꯕꯣ 마마 능 하나 푸르고 받으니 능 ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯛꯏꯁꯤꯕꯣ ꯅꯪꯕꯨ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯇꯨꯏꯁꯟ ꯊꯥꯔꯤꯕꯁꯤ ꯃꯁꯤ ꯊꯣꯛꯅꯕ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯕꯁꯤꯅꯤꯀꯣ ꯀꯥꯞꯁꯤꯜ ꯂꯧꯁꯤꯟꯅꯗꯅ ꯀꯥꯟꯅꯔꯣꯏ ꯂꯥꯏꯔꯤꯛ ꯇꯝꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯝꯃꯣꯏ ꯍꯥꯏꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯋꯥꯛꯁꯣꯞ ꯌꯥꯎꯒꯦꯔꯥ ꯂꯧꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧ ꯇꯥꯕ ꯈꯪꯅꯕ꯭ꯔꯥ ꯀꯩꯅꯣ ꯑꯉꯥꯡꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯔꯤꯗꯨꯕꯣ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯅꯤ 이붕어 붕어 나오세 사카 사토오르시 라오 바바나 파닝만기드나 ngangi니 사우누세 karimda khalunuse nangi imala irisdi amukan na honaraga loiredana laose sakara sato ursi lao si lao
Ibungo. Moiba, si ang tatari bro. Moiba, amta hogat piyo. Amta makeup to oba. Si ang tatari bro. Ibungo do mai ka da leram di heba. Ha, ibungo ba? Hello, Gombra. Oh, mani papa. Papa kai legi. Hey, na khoi da khoi na bu la kran he. Lakti ko papa. Ngarang di unabra. Oh, ngarang di uni. Kai lerge papa. Kasto di. Ado na khoi da la ga di baba da pau khra hairo ko. Khoi papa haje. Pare pare, thamo. Hꯧjikpu kamdau tarage.